ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡ ꯄꯥꯎꯁꯤꯗ ꯐꯣꯡꯕ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯂꯧꯈꯠꯆꯔꯀꯥꯟꯗ ꯆꯦꯅꯦꯜ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯐꯥꯎ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯅ ꯆꯦꯟꯈꯤꯕ ꯁꯣꯡꯊꯥꯝ ꯇꯣꯝꯕ ꯁꯤꯡꯍ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯄꯨꯋꯥꯔꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯒ ꯃꯥꯡꯖꯕ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯛꯅꯕꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯅꯩꯈꯤꯕ ꯅꯨꯃꯤꯠ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯟꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯃꯤꯈꯥ ꯄꯣꯟꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯅꯤꯡꯁꯤꯡꯂꯒ ꯇꯦꯡꯊꯥꯕꯅ ꯊꯃꯣꯏꯗ ꯂꯩꯃꯟ ꯀꯥꯡꯒꯅꯤ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯃꯥꯡꯍꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇꯤ ꯅꯤꯡꯁꯤꯡꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅꯤꯡꯉꯤ ꯂꯥꯟꯗ ꯃꯥꯏꯊꯤꯔꯕꯁꯨ ꯂꯥꯟ ꯑꯗꯨꯗ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯒꯤ ꯊꯧꯅꯥ ꯑꯃꯁꯨꯡ ꯀꯠꯊꯣꯛꯄ ꯂꯥꯟꯐꯝ ꯑꯗꯨꯕꯨꯗꯤ ꯅꯤꯡꯁꯤꯡꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯤꯒꯅꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯄꯤꯒꯅꯤ ꯏꯪ 1984ꯒꯤ ꯑꯣꯛꯇꯣꯕꯔ 25ꯗ ꯅꯥꯀꯜ ꯑꯃꯗ ꯔꯁꯤꯌꯥ ꯅꯥꯀꯜ ꯑꯃꯗꯅ ꯆꯨꯡꯁꯤꯟꯅꯕ ꯂꯩꯕꯥꯛ ꯐ꯭ꯔꯥꯟꯁ ꯌꯨꯀꯦ ꯑꯃꯁꯨꯡ ꯑꯣꯇꯣꯃꯥꯟꯁ ꯏꯝꯄꯥꯌꯔꯁ ꯅꯥꯀꯜ ꯑꯅꯤꯅ ꯁꯣꯛꯅꯈꯤꯕ ꯕꯥꯜꯀ꯭ꯂꯣꯞꯀꯤ ꯂꯥꯟꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯣꯟ ꯆꯤꯡꯕ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯅ ꯄꯩꯔꯕ ꯑꯃꯁꯨꯡ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯛꯂꯤꯕ ꯔꯁꯤꯌꯥꯒꯤ ꯇꯦꯡꯒꯣꯜꯗ ꯂꯣꯔꯗ ꯀꯥꯔꯠꯒꯅ ꯂꯨꯆꯤꯡꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯆꯥꯇ꯭ꯔꯨꯛꯀ 60ꯅ ꯂꯥꯟꯗꯥꯈꯤ ꯂꯥꯟꯗꯥ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯤ ꯆꯥꯔꯖ ꯑꯣꯐ ꯗꯤ ꯂꯥꯏꯠ ꯕ꯭ꯔꯤꯒꯦꯗ ꯍꯥꯏꯅ ꯈꯪꯅꯔꯤ ꯂꯥꯟ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁ ꯃꯥꯏꯊꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤ 1910 ꯁꯤꯔꯒ 150ꯅ ꯁꯣꯛꯈꯤ ꯁꯒꯣꯜ 365ꯁꯨ ꯁꯤꯈꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯊꯧꯖꯤꯟꯈꯤꯕ ꯑꯗꯨ ꯂꯣꯔꯗ ꯀꯥꯔꯗꯒꯟꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯤꯕ ꯀꯤꯗꯅ ꯃꯊꯛ ꯊꯣꯡꯕ ꯂꯥꯟꯖꯤꯡꯂꯦꯟꯒꯤ ꯌꯥꯊꯪ ꯑꯗꯨ ꯂꯥꯜꯂꯕꯁꯨ ꯂꯥꯟꯅ ꯋꯥꯍꯪ ꯑꯃꯠꯇ ꯇꯧꯗꯅ ꯌꯥꯊꯪ ꯑꯗꯨ ꯏꯟꯈꯤꯕ ꯑꯗꯨꯗꯤ ꯑꯃꯔ ꯑꯣꯏꯗꯨꯅ ꯂꯩꯍꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯗꯨ ꯃꯥꯏꯊꯤꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯅꯔꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁꯅ ꯏꯪ 1962ꯗ ꯁꯣꯛꯅꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯑꯗꯨ ꯃꯄꯨꯡꯗ ꯃꯥꯏꯊꯤꯖꯈ꯭ꯔꯕꯁꯨ ꯂꯥꯟꯐꯝ ꯈꯔꯗꯤ ꯃꯅꯤꯄꯨꯔꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯛꯅꯕꯕꯨ ꯌꯥꯝꯅ ꯂꯥꯛꯆꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯌꯥꯎꯔꯤ ꯑꯃꯔꯣꯝꯗ ꯃꯥꯏꯊꯤꯖꯔꯕꯁꯨ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯗ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯎꯠꯈꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯗꯤ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯂꯥꯟꯗ ꯂꯣꯔꯗ ꯀꯥꯔꯠꯒꯟꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥꯗꯒꯤ ꯀꯔꯤꯁꯨ ꯃꯌꯦꯡ ꯇꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯥꯟꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯦꯟꯒꯠꯍꯟꯒꯅꯤ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟ ꯑꯁꯤꯕꯨꯗꯤ ꯅꯨꯃꯤꯠ ꯂꯥꯟꯅ ꯂꯦꯞꯂꯕꯁꯨ ꯂꯩꯉꯥꯛꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯌꯦꯛꯅꯕꯕꯨ ꯌꯥꯝꯅ ꯂꯥꯛꯆꯈꯤꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯥꯟꯃꯤꯒꯤ ꯁꯥꯐꯨ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯆꯦꯟꯈꯤꯕ ꯂꯥꯟꯐꯝꯗꯤ ꯉꯁꯤꯁꯨ ꯂꯩꯉꯥꯛꯅ ꯊꯑꯣꯏꯕꯤꯗ꯭ꯔꯤ ꯏꯪ 1962ꯗ ꯊꯣꯛꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟꯖꯥꯎꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯂꯥꯟ ꯑꯁꯤ ꯃꯥꯔꯆꯀꯤ 23ꯗ ꯄꯥꯠꯇ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯁꯤꯅꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯥꯟꯗꯝꯗꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯔꯒ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯕ ꯁꯤꯜꯂꯤꯕꯒꯤ ꯃꯔꯝꯅ ꯏꯪ 1962ꯒꯤ ꯁꯦꯞꯇꯦꯝꯕꯔ 10ꯒꯤ ꯑꯍꯤꯡꯗ ꯂꯥꯟ ꯍꯧꯗꯨꯅ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯕꯨ ꯇꯥꯟꯊꯣꯛꯇꯨꯅ ꯌꯨꯕꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯅꯤꯡꯊꯧ ꯍꯥꯞꯈꯤꯕ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯃꯍꯥꯛꯅ ꯂꯧꯈꯤ ꯍꯥꯏꯕꯒꯤꯅꯤ ꯍꯨꯀꯨꯝꯁꯤꯕꯨ ꯄꯤꯔꯤꯕꯅ ꯚꯥꯔꯠꯇ ꯂꯩꯉꯥꯛꯂꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯚꯥꯏꯁꯔꯣꯏꯁ ꯂꯥꯟꯖ ꯗꯥꯎꯅꯤ ꯚꯥꯏꯁꯔꯣꯏ ꯑꯁꯤꯅ ꯄꯤꯔꯤꯕ ꯍꯨꯀꯨꯝ ꯑꯁꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯃꯁꯥ ꯀꯟꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇꯁꯨ ꯄꯤꯈꯤꯗꯦ ꯚꯥꯏꯁꯔꯣꯏꯒꯤ ꯍꯨꯀꯨꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕꯒꯤ ꯗꯥꯏꯇ ꯂꯧꯔꯤꯕ ꯑꯣꯐꯤꯁꯔꯅ ꯃꯇꯝꯗꯨꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯣꯏꯔꯝꯕ ꯃꯤꯁꯇꯔ ꯖꯦꯝꯁ ꯋꯥꯂꯦꯁ ꯀ꯭ꯋꯤꯟꯇꯟꯅꯤ ꯀꯔꯅꯦꯜ ꯁ꯭ꯀꯤꯟꯅ ꯂꯨꯆꯤꯡꯕ ꯒꯨꯔꯈꯥ ꯔꯤꯖꯤꯃꯦꯟꯠꯀꯤ ꯂꯥꯟꯃꯤ ꯆꯥꯃꯔꯤ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯥꯔꯆꯀꯤ ꯇꯥꯡ 22ꯗ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯕꯅꯤ ꯃꯍꯥꯛꯅ ꯊꯨꯡꯂꯕꯒ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯇꯕꯗꯒꯤ ꯂꯥꯟꯃꯤ 200 ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯇꯝꯄꯥꯛ ꯃꯌꯨꯝꯗ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 23ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕꯗ ꯂꯥꯟꯗꯥꯈꯤꯕꯅꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯑꯍꯥꯟꯕꯗꯗꯤ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯈꯔ ꯆꯪꯉꯛ ꯃꯥꯏꯉꯛꯅꯅ ꯂꯩꯔꯤꯉꯩ ꯈꯨꯠ ꯍꯟꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯦꯛꯅꯕꯅ ꯍꯧꯔꯛꯄꯗ ꯈꯔ ꯂꯥꯛꯆꯗꯨꯅ ꯇꯝꯄꯥꯛ ꯃꯌꯨꯝ ꯈꯨꯗꯨꯝ ꯆꯟꯈꯤ ꯑꯗꯨꯃꯛꯄꯨ ꯑꯋꯥꯡ ꯊꯪꯕ ꯁꯅꯥꯊꯣꯡꯗ ꯆꯪꯂꯛꯈꯤꯕ ꯂꯦꯐꯇꯦꯅꯦꯟꯠ
Brackenbury na lusingba sipai kuntra di pumsai saiki Brackenbury masamak nongmai na pangna tuki amasung kona atheng bada siki maki makha taba subedar Hemsan amasung Halbidaram amadi kudakta mathoi mangki lemhauribasing adusu sokpaga loinana saina residency da hanki awang sana thongda khutka hakthengna lanphamda pukramba tongko sangna sorga kaki tampak mayum khudum chalabusu Tikendrajit phaba ngamdrabada makoina khulakta haiduralaga yumai thaduna misam praja nupi angang sanghat pauraki mayumai sakpa kanana honabada yambem tolen ka wami amadi yekna bigi nungmai na panduna siki puna yum nipan mai tharabada ningthauna khumbong sobedar amasum laisang zamandar athopam dewan amasum songtha miya bu thaduna lamhenba lanmi sing adu laksinanki laibak thibadi makoi marigi manungda Songtha miya natana ataidi yeknabagi guli na tuki numit jungba matungdadi Yubraj Tikendrajit na lalong hongle amasum sangai makhaidi patta sanglakpasing adu khaktada khut halambani haujikti British lanmi gi laifam oiriba residency da mai onchinduna landaba horami sahib singi Bangaloda mamanglo mekai digi khakta natana maninglom lagi su landa sirami Bangalodu nomai marutana mihut thong sing kairami Patigi top kapsin maduna Bangalogi phaklang na singba kin tharami amasum asu apan yorami Mr. Quinton na officer mayam ga tanabada Meitei Lan mi da sangjaba natragadi mangba tare khanduna bengun khongduna lan lepna rasi haina pau foraktuna mi Quintons mi Grimwoods mi Kansis Colonel Skins Lieutenant Simpsons amasum bengun khongba maga darbar tawna bigitama kangla talaki adubu yanaba mata purapa ngamdabadagi mathang numitta amuk hana darbar phamlasi haina duna kainaki adubu ngehak leiraga lan makha satharami maramaduna Bangalo tamna nungmai masum top kapsinduna landarami matamadura British masa officer nipan amasum Bharat masa officer taraga mathoi amasum sipai sawaga ama punna sawaga kunga taret Manipur leirami Bangaloda asu apan misimina hengalakpadigi mamaida mathwai te hinglabadi haiduna makoi punamak Bangalo thadoktuna maikei salai khangduna senaki khulakta senchilakpa kayana pharaga phadokta thamki bandi singnatuna British lanmi ama phawba Manipurda lehokhide pithivida amukta thokidriba mongda sahib officer manga matam amuktada pulap manga kienkhibagi pauna prithivi Pumba thak2 ninganki British lanmi mayam amana landa hatkiba sigi matangna general Sam Menexona English singam sama panhumfuga mga April taruk taphamkiba Gurkha Rifles ki sahi ki mifamda hakibu wapam ama ningsing bayai wapam dudi Gurkha Rifles ki itihas malem gi ahanba masum anisuba lanjau yauna lanpham kya sonakre adubu makoi gi lanmi singasi Manipur de English singam ga sanipan maudraga matuda sonakibba lanpham asida sikibagumna atai lanpham amata siba yaukide Maki wapam asina Manipuri lanmi singi hai singba masum thauna du umayek singna uli numit asigi lana du Manipur gi yamna sawna mai papani asigumba yekna bana maikei salai khangna sien ki ba amasung aikoina mai pakwa numit asi ningsing dana karamba numit ningsing gadage maramaduna hiram sida Manipur lenga na thikat piraga pekhat pham thokpa pekhat biduna numit asibu ningsing haningi haiba ngasigi special content amo ina mayam su pathoksari aduga mayam pathoksagi bisida so ki plan ki kya yaros mayam ngakpi gene masu matam ge maruibi paw singsu mayam de lep to leitana update pizra ken su channel sigi mekedi gi mayam pham da tamjari and thank you